Hi guys, welcome back to my channel. mayam khurumjari ado mayam sum nungairamgini na khale ngarang se seiraubani khu manipur gi oina sajibu gi nongma panba megi chirau bai se mayam loinamak ayambana hujise nongma panbada loinamak chairaunare adubu laibak thibana di hujgi matamse phattabaduna maram oiraga irangna maram oiraga chairaubase phajana singda kaba khotpa kai tawjeba aduna masiki mind divert tौनबगी तौनबग ओइना आइना ममागसु हाइजगिबा इचागी फर्स्ट क्राई दगी पोट खर लैबदो आई रिव्यू दो पिजरके आदि सम ब्रांड खरा बेबी हक त ओइजरजु को पोसे क्वालिटी फत्तबा दुम यावरे बदुना आइना लैरुबदा फत्तबा यावदो दु मयाम सुम शेयर तौरके न तौबने as I told you before in the last video that I got some parcel from the Firstcry that I'm going to share some review. Aduduna mayam say the review I will be sharing with you what to buy and what not to buy. Whatever if you want to buy something from the Firstcry, aduna some brand same brand or zero manadaba khara laibadu adudi maramda I share tawzarake na video se lomutang yengna se ai potsingdo uchirage ko pot khara hana ucharake mathang khari season ba su yawe si ki no se quarter pe ne ba la I chanu bi da quarter pe ne do chanu pi da amadi se lo re ko na hana swimming pool chaklo ki si daily wear ne ba yam nungai ba sigi ti amarom da hara ga di sigi ti nungai baby hug brand ki ne sigi ti baby hug ki ko combo ne sigi ahum la amana sigi floral print se oe ko ani to multi color oe sisna solid pink color oe aduga sina lavender color polka dot chor ko sigi de fabric su yam nungai aduga stretchable su oe aduga angang gi oina di summer da ko sisna ing law oiba aduna sim di nungaire aduga mathangda amana size se sigi na magi undergarment kaino laibane ko ai penti laibane ba to si se size se pi e aduga pot si su yamna yobo su oidi hoi maman bu dei offer da law ki ko price tu zo mathang adum haijaram ge ba description box da sigi su combo ni ba ahum oi ko amana yellow color oi ko aduga amana to si su yellow, pink, and white stripes at least na pink or white ko si angang sum hobiti stocking tha badu thermal khawal kai do thaya kamina hobi scheme tha se la manung da sum se la kan da ngai da ni na adu ki si dai ni size se thar di pa du boi adum return ta utare adu ka seasonal t-shirt ne ona tina ti seasonal happen ore mal sisna happen ne sigi di tum quality se pay in hamo jagi mamangi last summer da ko I purchased from the pantaloons ki do fabric it was quite good aduga si zu dum phaye agi dum yamna phatab su oi de do not up to the mark according to me aduga sisina yellow machu ne ko sisu combo ne aduga sisina to is white of multi color ko to se ai yam pam zai ko ngang se ko si ahum zi ma lai re ko short ta summer wear ngam da ni sum thum ba ne aduga mathang na si na t-shirt ne si ju same brand baby haki si yam phaye si di phaye ai adu ni ai na brand chak mana ra ju phata ba lai ba school si close si ju phaye ba baby haki si combo ahum lai ko si phaja ba ne mo si na green pagi lime green sidang oy na si oire aduga amana to big machu baby big machu ya phaja ba ne aduga si leire aduga si zina ice cream me ami ko si su phaje angang da le kaino pa ai nei thon ba da mexican fry gumba print tau ba adagi candy gumba yak ba ice cream sugumba tau se ai yam pam zai ba na sugumba si oina tawre si di phaye ko si phare aduga phataba soi haizarake ba aduga tu si dalai ba si seasonare ba sigi kaino je angang gi magi dog wear ne ko
ꯇꯧꯕꯦꯔꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯗ ꯁ꯭ꯇ꯭ꯔꯤꯡꯒ ꯍꯥꯏꯅꯕꯗꯣ ꯑꯗꯨꯗꯣ ꯁꯤꯁꯦ ꯄꯣꯠꯁꯦ ꯐꯕꯗꯣ ꯑꯣꯏꯗꯦꯕ ꯑꯗꯨꯝ ꯌꯦꯡꯉꯣ ꯋꯥꯟ ꯇꯥꯏꯝ ꯋꯥꯁꯇ ꯑꯗꯨꯝ ꯌꯦꯡꯉꯣ ꯑꯗꯨꯒ ꯕꯤꯐꯣꯔ ꯋꯥꯁꯇꯁꯨꯀꯣ ꯏꯠ ꯋꯥꯁ ꯕꯦꯗ ꯁꯤꯁꯦ ꯕꯦꯕꯤ ꯍꯛꯀꯤꯅꯦ ꯑꯗꯨꯒꯅꯦ ꯁꯥꯏꯖꯁꯦꯀꯣ ꯃꯥꯒꯤꯁꯦ 18 to 24 ꯀꯩꯅꯣ ꯃꯟ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯕꯨ ꯅꯣꯠ ꯑꯦꯀꯨꯔꯦꯠ ꯁꯥꯏꯖꯁꯦ ꯑꯦꯀꯨꯔꯦꯠ ꯑꯣꯏꯗꯦꯕ ꯑꯗꯨꯒ ꯑꯩ ꯄꯥꯝꯕꯗꯣ ꯑꯣꯏꯗꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯂꯤꯠꯈꯔꯦ ꯆꯥꯅ ꯑꯗꯨꯒ ꯁꯥꯏꯖꯁꯦ ꯑꯁꯦꯡꯕꯩꯗꯤ 18 to 24ꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗ ꯁꯤ ꯈꯔ ꯆꯥꯎꯕꯅꯦꯕ ꯁꯥꯏꯖꯁꯦ ꯑꯗꯣ ꯁꯤꯒꯤꯁꯤꯗꯗꯤ ꯄꯣꯠꯁꯦ ꯄꯤꯛꯅ ꯂꯥꯛꯑꯦ ꯑꯗꯨꯒ ꯄꯣꯠꯁꯦ ꯐꯠꯇꯦꯀꯣ ꯑꯗꯨꯅ ꯑꯥꯏ ꯗꯣꯟ ꯔꯤꯀꯃꯦꯟ ꯇꯨ ꯕꯥꯏ ꯗꯤꯁ ꯑꯗꯨꯅ ꯁꯤꯗꯤ ꯂꯩꯔꯨꯔꯅꯣ ꯕꯦꯕꯤ ꯍꯛ ꯕ꯭ꯔꯥꯟꯒꯤꯗꯤ ꯐꯥꯔꯁ ꯀ꯭ꯔꯥꯏꯁꯦ ꯑꯩ ꯁꯤꯒꯤꯗꯤ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯑꯩ ꯔꯤꯇꯔꯟ ꯇꯧꯗꯔꯦ I have to use and I have used also ꯁꯤ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯃꯅꯅꯦ ꯁꯤꯅ ꯅꯦꯛꯁ ꯁꯤꯁꯤꯅ ꯁꯤꯒꯤ ꯕ꯭ꯔꯥꯟꯁꯤꯒꯤꯅꯦꯕ ꯁꯤꯒꯤ ꯕ꯭ꯔꯥꯟꯁꯦ ꯀꯥꯔꯇꯔꯁ ꯍꯥꯏꯕꯁꯦ ꯁꯤꯁꯤꯒꯤꯁꯦ ꯄ꯭ꯔꯥꯏꯁꯇꯤꯅꯦ ꯌꯥꯝꯅ ꯋꯥꯡꯉꯦꯕ ꯗ ꯄ꯭ꯔꯥꯏꯁ ꯏꯁ to ꯀꯩꯅꯣꯅꯤ ꯁꯤꯁꯦ 1,200 1,200ꯅꯦꯕꯀꯣ but I got offer by 400 something excluding GST ꯀꯅꯥꯅꯣꯝ ꯂꯥꯛꯑꯦꯀꯣ ꯃꯌꯥꯝ ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯌꯣ ꯑꯩ ꯂꯥꯛꯑꯦ ꯑꯩ ꯗꯤꯁꯇꯔꯕ ꯇꯧꯕ ꯂꯥꯛꯑꯦ ꯍꯥꯏ ꯃꯌꯥꯝ ꯍꯥꯏ ꯃꯌꯥꯝ ꯑꯩ ꯏꯆꯥꯅꯨꯄꯤꯁꯦ ꯂꯥꯛꯑꯦ ꯑꯗꯨꯅ ꯃꯥ ꯂꯥꯛꯄꯒꯤ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯉꯥꯛꯇꯪ ꯑꯃꯨꯛ ꯐ꯭ꯔꯤꯖ ꯊꯝꯃꯨꯔꯦ ꯁꯤ ꯑꯅꯤꯁꯦ ꯁꯦꯠꯅꯦꯕꯀꯣ ꯑꯩ ꯉꯁꯥꯏ ꯃꯃꯥꯡ ꯍꯥꯏꯖꯈꯤꯕ ꯕ꯭ꯔꯥꯟꯗꯣ ꯑꯗꯨꯒꯤ ꯁꯦꯠꯅꯦ ꯄꯣꯠꯁꯦ ꯌꯥꯝꯅ ꯌꯧꯕꯗꯤ ꯑꯣꯏꯗꯦ ꯍꯣꯏ ꯑꯗꯨꯕꯨ ꯑꯗꯨꯝ ꯁꯦꯝꯕꯤ ꯌꯥꯔꯦ ꯑꯗꯨꯒ ꯃꯥꯅ ꯃꯃꯥꯡꯗ ꯑꯃ ꯁꯦꯠꯄ ꯑꯃ ꯌꯥꯎꯋꯦꯕ ꯑꯗꯨ ꯁꯦꯠꯈꯔꯦ ꯑꯗꯨꯒꯤ ꯈꯣꯡꯒ꯭ꯔꯥꯎꯗꯨꯅꯅꯦ ꯃꯥꯒꯤ ꯕꯣꯇꯜꯗꯨꯅ ꯁꯤꯗ ꯂꯩꯔꯦꯕ ꯑꯩꯅ ꯁꯨꯔꯕꯅꯤ ꯇꯧꯔꯤꯁꯦ ꯑꯗꯣ ꯐꯨꯔꯤꯠꯇꯣ ꯑꯁ ꯑꯗꯨꯗꯤ ꯌꯥꯝ ꯄꯥꯝꯗꯕꯗꯣ ꯑꯣꯏꯌꯦꯕꯀꯣ ꯄꯩꯁꯥꯗꯨꯗꯤꯀꯣ ꯄꯩꯁꯥꯗꯣ ꯑꯩ ꯑꯣꯐꯔꯗꯕꯨꯗꯤ ꯂꯧꯕꯅꯦ ꯑꯗꯣ ꯐꯤꯗꯣ ꯌꯥꯝ ꯐꯕ ꯑꯣꯏꯗꯦ ꯁꯤꯒꯤ ꯕ꯭ꯔꯥꯟꯁꯦ ꯑꯩ ꯀꯥꯔꯇꯔꯒꯤ ꯁꯤꯒꯤꯁꯦ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯄꯥꯝꯃꯦ ꯑꯗꯨꯒ ꯁꯤꯒꯤꯁꯤꯗꯤ ꯍꯣꯏ ꯈꯔꯕꯨꯗꯤ ꯐꯩꯌꯦ ꯑꯗꯨꯒ ꯁꯤꯁꯦ ꯕ꯭ꯔꯥꯟꯁꯤꯡꯁꯦ ꯃꯥꯒꯤ ꯑꯦꯀꯣꯔꯗꯤꯡ ꯇꯨ ꯁꯥꯏꯖꯁꯦ ꯑꯝꯇ ꯃꯥꯟꯅꯕꯗꯣ ꯑꯝꯇ ꯑꯣꯏꯗꯦꯕ ꯕꯦꯕꯤ ꯍꯛꯀꯤ ꯁꯥꯏꯖꯅ ꯑꯃ ꯑꯗꯨꯒ ꯁꯤꯒꯤ ꯀꯥꯔꯗꯁꯀꯤ ꯁꯤꯒꯤ ꯄꯤꯔꯝꯕ ꯁꯥꯏꯖꯅ ꯑꯃ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯗꯨꯅ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯑꯩ ꯇꯣꯉꯥꯟꯅ ꯑꯣꯏꯅ ꯎꯠꯆꯔꯛꯑꯝꯃꯒꯦꯕꯀꯣ ꯑꯗꯨꯗꯨꯅ ꯁꯤꯁꯤꯒꯤ ꯐꯨꯔꯤꯠꯇꯨꯗꯤ ꯌꯥꯝ ꯐꯠꯄ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯁꯨ ꯁꯦꯝ ꯕ꯭ꯔꯥꯟꯅꯦ ꯀꯥꯔꯇꯔꯁꯀꯤ ꯑꯗꯨ ꯐꯕ ꯑꯣꯏꯗ꯭ꯔꯦꯀꯣ ꯍꯣꯏ ꯍꯣꯏ ꯁꯤꯁꯨ ꯎꯠꯇꯣꯏꯅꯤ ꯁꯤꯁꯦ ꯎꯠꯇꯣꯏꯅꯤꯀꯣ ꯑꯗꯨꯒ ꯐꯤꯔꯣꯟꯁꯦ ꯍꯥꯟꯅ ꯂꯣꯏꯖꯒꯦ ꯑꯗꯨꯒ ꯑꯃꯅ ꯁꯤꯁꯤꯅ ꯀꯩꯅꯣꯅꯤ ꯁꯤꯁꯨ ꯕꯦꯕꯤ ꯍꯛꯀꯤꯅꯦ ꯁꯤꯁꯤꯅ ꯐꯨꯜ ꯁ꯭ꯂꯤꯞ ꯑꯣꯏꯕ ꯁꯤꯅ ꯐꯨꯜ ꯁ꯭ꯂꯤꯞ ꯑꯣꯏꯕꯀꯣ ꯃꯆꯨꯁꯦ ꯃꯦꯔꯨꯟ ꯀꯂꯔ ꯍꯥꯏꯗꯧ ꯃꯥꯜꯂꯦ ꯃꯩꯇꯩꯔꯣꯟ ꯍꯥꯏꯔꯒ ꯍꯩꯈꯥ ꯑꯄꯠꯄꯒ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦꯕꯀꯣ ꯁꯤꯁꯤꯅ ꯃꯦꯔꯨꯟ ꯑꯗꯣ ꯃꯥꯏ ꯄ꯭ꯔꯤꯟꯁꯦ ꯌꯥꯝ ꯐꯖꯕꯅꯦ ꯃꯥꯏ ꯄ꯭ꯔꯤꯟꯁꯦ ꯁꯤꯁꯦ ꯅꯪꯒꯤꯅꯦ ꯅꯪꯒꯤ ꯄꯥꯝ ꯍꯥꯏꯁꯦ ꯑꯗꯣ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯁꯤꯒꯤ ꯄ꯭ꯔꯥꯏꯁꯁꯤꯁꯨ ꯑꯩ ꯁꯤꯌꯔ ꯇꯧꯖꯔꯝꯒꯦꯕꯀꯣ ꯁꯤꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯀꯌꯥꯅꯣ ꯍꯥꯏꯕ ꯁꯤꯁꯨ ꯑꯗꯨꯝ ꯍꯣꯡꯅ ꯂꯧꯈꯤꯕꯅꯦ ꯑꯩ ꯑꯣꯐꯔꯗꯒꯤ ꯅꯍꯥꯟ ꯀꯩꯅꯣꯒꯤ ꯅꯍꯥꯟ ꯃꯤꯠꯅꯥꯏꯠ ꯑꯃ ꯑꯣꯐꯔ ꯂꯩꯌꯦꯕ ꯐꯥꯔꯁ ꯀ꯭ꯔꯥꯏꯒꯤ ꯑꯗꯨꯒꯤꯗ ꯂꯩꯈꯤꯕꯅꯦ ꯁꯤꯁꯦ ꯑꯗꯨꯗꯨꯅ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯝꯃꯦ ꯑꯗꯨꯒ ꯁꯤꯒꯤ ꯄꯣꯠꯁꯤꯃꯗꯤ ꯌꯥꯝ ꯐꯔꯦ ꯃꯃꯥ ꯎꯠꯀꯦ ꯄꯤꯔꯛꯑꯣ ꯁꯤꯁꯤꯁꯨ ꯃꯃꯥꯡꯗ ꯂꯩꯕꯅꯦ ꯃꯥ ꯌꯥꯎꯁꯪꯅ ꯇꯣꯡꯉꯨꯔꯦ ꯃꯥꯒꯤ ꯕꯦꯂꯦ ꯁꯨꯁꯦ ꯁꯤꯃꯗꯤ ꯐꯩꯌꯦ ꯁꯤꯁꯨ ꯁꯤꯒꯤ ꯕ꯭ꯔꯥꯟꯁꯦ ꯕꯦꯕꯤꯌꯣꯒꯤꯁꯦ ꯁꯤꯁꯦ ꯐꯕꯅꯦ ꯌꯥꯝꯅ ꯃꯌꯥꯝꯁꯨ ꯂꯩꯕꯤꯌꯣ ꯐꯖꯕꯅꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯀ꯭ꯌꯨꯠ ꯑꯣꯏꯕꯅꯦꯕꯀꯣ ꯁꯤ ꯌꯦꯡꯉꯣ ꯁꯨꯃꯥꯏꯅ ꯑꯣꯏꯕꯅꯤ ꯁꯤꯁꯦ ꯁꯤ ꯐꯕꯅꯦ ꯑꯗꯨꯒ ꯑꯃꯅꯅꯦ ꯁꯤꯁꯨ ꯕꯦꯕꯤꯌꯣ ꯁꯦꯝ ꯀꯝꯄꯅꯤꯅꯦꯕ ꯁꯤꯁꯨ ꯐꯖꯕꯅꯤ ꯌꯥꯝꯅ ꯁ꯭ꯇꯥꯏꯂꯤꯁ ꯑꯣꯏꯕꯅꯤ ꯁꯤꯁꯨ ꯐꯖꯕꯅꯦ ꯁꯤꯁꯨ ꯐꯩ ꯑꯗꯨꯅꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯑꯗꯣ ꯈꯔꯁꯨ ꯂꯩ ꯑꯗꯣ ꯑꯩ ꯁꯤꯌꯔ ꯇꯧꯖꯔꯔꯣꯏ ꯏꯆꯥ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯏꯆꯥ ꯂꯥꯛꯑꯕꯅꯤꯅ ꯌꯥꯔꯔꯣꯏ ꯃꯥ ꯌꯦꯠꯂꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯃꯊꯪꯗꯁꯨ ꯁꯤꯌꯔ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯔꯤꯚ꯭ꯌꯨꯗ ꯀꯔꯤ ꯄꯣꯠꯁꯦ ꯑꯌꯥꯝꯕꯅ ꯁꯤꯗ ꯂꯩꯔꯕꯅꯤ나 ꯑꯩꯒꯤ ꯍꯁꯕꯦꯟꯁꯨ ꯊꯕꯛ ꯆꯠꯄꯅꯤꯅ ꯃꯇꯝꯗꯣ ꯌꯥꯝꯅ ꯁꯪꯗꯦ ꯑꯗꯨꯗꯨꯅ ꯑꯌꯥꯝꯕꯅ ꯑꯣꯟꯂꯥꯏꯟ ꯉꯥꯛꯇ ꯑꯣꯏꯅ ꯄ꯭ꯔꯤꯐꯔ ꯇꯧꯋꯦ ꯑꯗꯨꯅ ꯑꯣꯟꯂꯥꯏꯟꯒꯤ ꯂꯩꯕꯁꯤꯡꯗꯣ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ
ꯑꯃꯅ ꯁꯤꯁꯨ ꯕꯦꯕꯤ ꯍꯛꯀꯤꯅꯦ. ꯁꯤꯁꯦ ꯐꯩꯗꯨ ꯁꯤꯗꯤ ꯌꯥꯝ ꯐꯩ. ꯏꯠꯁ ꯚꯦꯔꯤ ꯒꯨꯗ. ꯁꯤꯁꯤꯅ ꯀꯣꯇꯟꯒꯤꯅꯦꯕ ꯑꯩꯈꯣꯏ ꯀꯔꯤꯒ ꯍꯥꯏꯕꯗꯣꯀꯣ ꯑꯗꯨꯒꯤꯅꯦꯕ ꯁꯤꯗꯤ ꯒꯨꯗ. ꯑꯗꯨꯒ ꯁꯤꯁꯤꯒ ꯁꯤꯁꯦ ꯁꯨꯠꯅꯦꯀꯣ. ꯃꯥꯒꯤ ꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯁꯨ ꯐꯖꯕꯅꯤ ꯌꯦꯡꯉꯣ. ꯐꯖꯕꯅꯦ. ꯅ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯁꯤꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ. ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯥꯏꯕꯗꯤ ꯃꯤ ꯑꯃ ꯅꯧꯅ ꯌꯨꯇ꯭ꯌꯨꯕꯔ ꯑꯣꯏꯔꯛꯄꯗ ꯑꯃꯅ ꯑꯃ ꯃꯣꯇꯤꯚꯦꯠ ꯇꯧꯔꯛꯄꯁꯦ ꯐꯦꯃꯤꯂꯤ ꯃꯆꯥ ꯑꯩꯈꯣꯏ ꯃꯁꯦꯟ ꯇꯧꯅꯁꯦ. ꯑꯗꯨꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯀꯦ. ꯑꯩ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯑꯩ ꯃꯇꯝ ꯁꯪꯗꯕꯒꯤꯅꯦ. ꯑꯩ ꯌꯨꯇ꯭ꯌꯨꯕꯔꯁꯤꯡꯒꯤ ꯑꯣꯏꯕ ꯈꯤꯇꯪ ꯊꯣꯠ ꯃꯆꯥ ꯑꯃꯇꯪ ꯁꯤꯌꯔ ꯇꯧꯅꯤꯡꯕꯅꯦ. ꯑꯗꯣ ꯑꯩ ꯃꯇꯝ ꯁꯪꯕ ꯀꯥꯟꯗ ꯑꯩ ꯇꯧꯖꯔꯛꯀꯦ. ꯃꯗꯨꯐꯥꯎꯗꯗꯤ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯔꯁꯦ. ꯕꯥꯏ. ꯕꯥꯏ ꯇꯧꯔꯣ. ꯕꯥꯏ ꯇꯧꯔꯁꯤ. ꯇꯧꯔꯁꯦ. ꯕꯥꯏ. ꯁꯨꯃꯥꯏꯅ ꯇꯧꯔꯣ. ꯆꯨꯞ ꯇꯧꯔꯣ. ꯆꯨꯞ ꯇꯧꯔꯣ. ꯆꯨꯞ ꯇꯧꯔꯣ. ꯅꯨꯡꯁꯤ ꯇꯧꯔꯣ.